mayam kurumjari adom ne yengbiri bisi PK channel POTHAMINASI KHANGMINASI channel asina Chayol kudingi lepannaidana nomajing namit kudingi thamjariba Chayolgi Rashifal ngasi su puduna laksari ngasi July gi tang 13 tagina lakadoriba July gi tang kulumdoi fawbagi oiba Chayol sigi Rashifal kudul tamjanabagi damak puduna laksari ngasi gi Chayolgi Rashifal sisu mahusagumna mes Rashifal dagi adum hojare harga mathang manaw naina chathajaraga aroibeda Rashifal lokustaraga losin jagadabani aduga mahusagumna tangkak ani thokna Chayol sigi lokustaba gum ngasisu July gi tang 13 tagina tang 18 fawbagi ama aduga lemhoriba tang 10 dagina tang kulumdoi fawbagi ama thamjaraba matungda Rashifal khudimaki oina tongan ba hariba masa masagi mahi masingi haksangi amadi maruina pakang ni sabi singi folda kari leri habadu khangmin hobagi tanjado lominarsi fore dudi miyam kudol tamjarage ngasi thamjariba July gi tang 13 tagina July gi tang kulumdoi fawbagi oiba Chayol sigi Rashifal kudol tamjage miyang taminasi saru yabiyo First cover song competition organized by Rock with Arun YouTube channel. Rock with Arun YouTube channel asina ngasi Manipur gi kachin koya sin mathungna hogolakliba tungi yombi oigadariba isei nomai gi choromda thawai yawbiba amadi isei nomai bu pamjaba naron singi damak khanjare harga Rock with Arun YouTube channel asina ahanba cover song competition ama lakadoriba August ki tang amadagi pangthok sagba hojagadori Sigunaba ahanba cover song competition sida isei nongmai ba pamjaba isei nongmai ba thawai hapjaba amadi isei nongmai da ngaujaba mioi singna hariba competition asi saruk yabi gani thoido hinuna sigunaba ahanba cover song competition sida thamjariba prize sing asi first winner da lupa lising ahom aduga first runners up da lupa lising ani loinana second runners up da lupa lising ama Rock with Arun YouTube channel sina mayamna sakpirakpa cover song kudimak haribi YouTube channel sida thamjagani aduga tongan ba hariba competition sigi jury singna piba result aduna final su oijagani yawbining musingna akupa maron phawbirakpagi arobi matam lakadoriba July gi tang 18 sini haribi numit sigi mangjongna isagi saruk yabiningba sei nomai gi competition sida saruk yabiho haiduna ngasi Chayolgi Rashifal sigi kudung chabadok jari harga miyamda wafam asi thamjari first cover song competition sida saruk yabiningba amadi hena akupa marong khambiningba singna pijariba number habadi 9615746146 natre hargana 8837200812 hariba number sida akupa maron hangbiduna matau karamna cover song asi yawgadage cover song competition si saruk yagadage habadu hena akupa maron khangbiyo amadi saruk yabiyo haiduna khanganjari khudung sabasi manghan biragano kawbiragano lakadriba August ki tang amadagi pangthok sagadriba first cover song competition organized by Rock with Arun YouTube channel saruk yabiyo ahanbada mes Rashifal lokusage mes Rashifal gi oina tang 13 tagina tang 18 fawbagi manungda marup mapanga loinana lamtu yengbu chatkani anobu marup fangani seldi makhong pangani wanom sakri thangna mai pakani imung manung santi oigani aduga tang kundagina tang kulumdoi fawbagi manungda fam hongdo hongjin tawgani karbar mayai oina kanagani Pungisay to mingchat fangani mahay masingi oinadi kaide aduga pakang de sabi singi oinadi haina singnagani ani subada lokasage bres Rashifal gi oina tang 13 tagina 18 fawbagi manungda leiba ki thabak thoromda yamna sinba matam oigadori sana khonabagi thabak sel fangani fam hongdong jin tawgani anubu pautagani aduga tang kundagina kulumdoi fawbagi manungda lamtu satpa thoina kaide aduga wanomba mai pakani imung manung santi oigani pungi sei toba kanagani
ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯀꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯃꯤꯊꯨꯟ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯩꯁꯤꯟꯒꯅꯤ ꯋꯥꯅꯣꯝꯕ ꯋꯥꯍꯩ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯒ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯐꯪꯒꯅꯤ ꯑꯃꯗꯤ ꯂꯝꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯀꯔꯀꯠ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯨꯠꯁꯥꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯉꯝꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯐꯪꯒꯅꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯑꯗꯨꯒ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯈꯔ ꯀꯥꯟꯅꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯁꯤꯡꯍ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯇꯨ ꯆꯠꯀꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯕ ꯋꯥꯠꯂꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯑꯗꯨꯒ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅ ꯁꯤꯡꯅꯒꯅꯤ ꯀꯟꯌꯥ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝ ꯈꯔ ꯆꯠꯀꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯅꯤꯡꯕꯒ ꯊꯕꯛꯀꯗꯤ ꯈꯔ ꯃꯥꯟꯅꯔꯣꯏ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯑꯗꯨꯒ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯊꯨꯝ ꯂꯟ ꯐꯪꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯂꯝ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ ꯑꯗꯨꯒ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯀꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯗ ꯀꯣꯛ ꯉꯥꯎꯒꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯕ ꯋꯥꯠꯂꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯂꯣꯏꯅꯅ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯆꯥ ꯃꯁꯨ ꯐꯪꯕ ꯃꯔꯤ ꯃꯇꯥ ꯆꯥꯎꯕ ꯀꯔꯕꯥꯔꯗ ꯁꯦꯜ ꯇꯣꯡꯕ ꯑꯅꯧꯕ ꯄꯥꯎ ꯇꯥꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯗ ꯋꯥꯈꯜ ꯁꯥꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯂꯩꯔꯣꯏ ꯋꯥꯈꯜ ꯇꯤꯟꯅꯕ ꯋꯥꯠꯀꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯀꯌꯥ ꯄꯥꯝꯒꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯩꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯃꯆꯥ ꯃꯁꯨꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯟꯊꯅ ꯂꯩꯈꯤꯕ ꯋꯥꯈꯜꯁꯤꯡ ꯄꯨꯈꯠꯄ ꯈꯔ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯊꯧꯗꯤ ꯌꯥꯝꯅ ꯆꯤꯟꯒꯅꯤ ꯀꯥꯟꯅꯗꯕ ꯋꯥꯈꯜꯗ ꯃꯔꯛ ꯃꯔꯛꯇ ꯈꯟꯕ ꯃꯇꯝꯁꯨ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯉꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ
ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯩꯁꯤꯟꯒꯅꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯄꯥꯝꯒꯅꯤ, ꯑꯗꯨꯒ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯇꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯜꯂꯤ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ, ꯋꯥ ꯅꯣꯝꯕ ꯋꯥꯍꯩ ꯐꯖꯩ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯑꯗꯨꯒ ꯑꯅꯧꯕ ꯃꯔꯨꯞꯁꯨ ꯐꯪꯒꯅꯤ꯫ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯇꯨ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯀꯥꯒꯅꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯄꯥꯝꯃꯤ, ꯇꯨꯡꯒꯤ ꯊꯕꯛꯀꯤ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯃꯍꯩ ꯐꯖꯅ ꯆꯠꯊꯒꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯤꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯐꯪꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯋꯥ ꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯀꯔꯕꯥꯔꯗ ꯁꯦꯜ ꯈꯔ ꯇꯣꯡꯒꯅꯤ, ꯐꯝꯁꯨ ꯀꯥꯒꯅꯤ, ꯑꯗꯨꯒ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯏꯕ ꯐꯣꯡꯕ ꯇꯧꯒꯅꯤ, ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯑꯗꯨꯒ ꯐꯝꯁꯨ ꯀꯥꯒꯅꯤ, ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅ ꯁꯤꯡꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯁꯨꯝꯅ ꯇꯦꯟꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯍꯦꯟꯗꯣꯛꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯀꯃꯦꯟꯗ ꯆꯨꯝꯊꯣꯛꯄꯤꯔꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯊꯥꯒꯠꯆꯔꯤ꯫ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯦꯟ ꯀꯌꯥ ꯄꯤꯕꯤꯔꯛꯇꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯀꯌꯥ ꯍꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯒꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫